September ki tang kuntaretagi Kuki na maitai naha ani fajinduna thamkiba ngasi fawba makhoi ani gi mari makong khanghandaba amadi Manipur leingak-na pirakpa thajaba thabak oina onthoroktabana maram oiraga JSC na ngasi ayuktagi Thobal district ta kaukiba pung 9 gi general strike sathari Hayeng nini chanba numitta general strike asi Manipur Pumbada sathagani haina Laothokkhre ngasi ayuk angan badagi hauna ban sogatpa sing thoraktuna wangjing khongjam wangbal khangabok athokpam lelong amadi Thobalda national highway number 102 thingduna khongjang-gi yaripok maikaidasu mafam kyada miyamna lambi thingduna khongjang-gi banasina maram oiraga district asigi maruoiba Thobal yaripok wangjing amadi khongjomna singbagi kaithel sing phamna khide dukan sing thonglona khi mahiroi sing school college kana khide mafam amaga phauno gadaba gari sing amata sena khide maikai kyadagi lakpa yamna banupa nupi kayana Thobal mela ground gi yaripok lamkhaida national highway number 102 thingduna khongjang-gi ima ivel singna angang ani sinadriba fawba halloi haina national highway da phamduna leike khongjang asiga mari lenena JSC gi wangang loi irom bimol na phongdorik pada September 13 tagi hauna Manipur leingak-na matam thaduna lakpani miyam da leingak-na thajaba manghalak padagi ngarang dagi masing yamlaba miyamna angang ani sinarakani haiba matam adu ngaiduna mela ground da yamna santi oina wakat mi phamduna ngairakibani adumainamak Manipur leingak-na thabak oina pangthoroktabadagi ngasi ayuktagi hauna akai toy amata yahondana yamna santi oina district asida pung 9 gi banasi satharpani haiki mahana makha taraduna hai Manipur amadi India leingak-na tumina leisinbagi hainabi thadokpiu hojik satharakliba lanasina Manipur gi miyamda yamna thamoi sokngai oirakle Manipur amadi India leingak-na pung 9 asigi manungda angang ani asi sinaraktrbadi miyam gi asawbana henkiduna Bangladesh ta thokiba thodok adugumba ama tholakloi hainingai leite haiki Okay, but tang kuntare tagina tang kuncha phawba se koi gi Manipur sarkar gi side tagi amadi koi gi mari lainaba security gi side tagi koi thajaba kaya pirakra adubu ngasi tang wangi ayuki pung ahom dagi di makhata ba khongjang ama oina Thobal district ki oina ban changchalaga lae chinglem na pangthu iba ban makhala mane ba lambi sorok ta laiba amadi mari lainaba official singi ama amagi maduda ayapa apanba akaya toy kaimta yawdana shanti oina koi gi ban si pangthok chari Manipur sarkar na amadi India sarkar na tumina election bagi wakalon thadok piu object tawba lanche Manipur gi parja singi thamoida yamna sokningai oiraba adugumba yamna sathiraba lan makana ma oire haiba angang alsigi langalangin athuba matamda pung 9 sigi manungda puthokta ba targadi Bangladesh thuiba irang che tholo oi hainingai leiteba aduna Manipur sarkar amadi India sarkar na masi athuba matamda aireba angang ase miyam sing amadi JSC da athuba matamda pung 9 sigi manungda chinana ba hona biu JSC na control tawba ngamau अकोगी लाइबा थोपी रहिबा प्रजा मियाम सिना हेना कंसिलप इयोना लाइरिबा सरकार के माइकैदा नत्रगा अकोगी लाइरिबा ऑफिस सरकार के ऑफिस मयाम सिदा थोलाइबा प्रजा मियाम युथिंग असिना थमोइदा खांग मंगमक्तबा पुबा नमक्तबगी मैरिकपिदगी मैजाउबी हौरोय हाइनिंगाय लेते असिगी वइना अकोई थोबान डिस्ट्रिक्ट खक्की बन हायरम बनी हयेंदगी दि लेकाई दा लम दा लाइब्रेरीबा अकोई खोरामबन इमा कैथेन लाइरिबा सिविल सोसाइटी मयामसिना हयेंदगी पुंग 9 सिगी मनुंगदा हाइना थाजखिबा अकोई थोबान डिस्ट्रिक्ट की बन असे हयेंदगी all Manipur ki woina amutang punna sokat minaraga mayam akoi amatani haiba wakhalwanda akoi civil society library ba lam da library ba Manipur ki state ki manung da library ba kwai khibingna hayeng da gi akoi all Manipur ki woiba amata woiba ban ado tongminar si haiba wafam se JSC ki maikai da gi tar ki maikai da gi takdar ki maikai da gi Thobal district ki manung da gi hanna miyam ki mafam da nolung thamjari